ꯊꯕꯛ ꯆꯤꯟꯕ ꯁꯥꯗꯅ ꯄꯥꯈꯪ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯄ ꯃꯄꯥ ꯑꯣꯏꯔꯝꯃꯤ ꯗꯣꯔꯦꯟ ꯏꯃꯨꯡ ꯆꯪꯉꯛꯄꯒ ꯃꯝꯇꯥ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦꯍꯦ ꯍꯣ ꯏꯃꯨꯡ ꯂꯣꯏꯁꯜꯂꯨꯕꯅꯦ ꯑꯩꯁꯨ ꯂꯥꯛꯈꯤꯕ ꯃꯈꯣꯜ ꯇꯥꯏꯅ ꯊꯣꯔꯛꯂꯤꯁꯤꯅꯤ ꯌꯧꯔꯛꯄꯒ ꯈꯣꯟꯖꯦꯜ ꯄꯧꯔꯞ ꯇꯧꯕ ꯑꯍꯧꯕꯗꯨꯅ ꯍꯦꯛꯇ ꯂꯥꯛꯊꯩ ꯗꯣꯔꯦꯟ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ ꯅꯪꯁꯤꯅ ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯃꯊꯥ ꯁꯥꯕ ꯊꯕꯛꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯍꯩꯃꯥ ꯑꯩꯅ ꯌꯥꯎꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦ ꯐꯤꯔꯣꯜ ꯂꯣꯏꯁꯜꯂꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯁꯤ ꯍꯩꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯉꯥꯡꯈꯩꯅ ꯄꯣꯠ ꯂꯥꯛꯑꯦ ꯍꯥꯏꯗꯨꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯊꯥꯔꯛꯑꯕꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯗ ꯑꯃꯠꯇ ꯁꯣꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯒ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯨꯁꯤ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯕꯥꯅꯤ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯆꯦꯛꯀꯣꯟꯔꯣꯝꯗ ꯆꯦꯟꯈ꯭ꯔꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯂꯤꯕ ꯍꯣ ꯃꯈꯣꯏ ꯄꯥꯎꯅ ꯊꯣꯛꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯜꯂꯛꯄꯅꯦ ꯉꯔꯥꯡ ꯀꯔꯥꯏꯗ ꯌꯥꯔꯦꯛꯂꯨꯏ ꯍꯥꯏꯒꯦ ꯅꯆꯥꯅꯨꯄꯥ ꯀꯟꯈꯠꯇꯕ ꯃꯑꯣꯡꯗ ꯈꯨꯝꯕ ꯄꯥꯎꯈꯨꯝꯗꯣ ꯃꯗꯨ ꯄꯥꯝꯃꯤ ꯃꯝꯇꯥ ꯁꯥꯎꯔꯪꯅꯅ ꯑꯩꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯉꯒ ꯀꯟꯈꯠꯄ ꯌꯥꯎꯈ꯭ꯔꯒꯦꯅꯦ ꯑꯩ ꯑꯃꯅ ꯃꯃꯥ ꯑꯣꯏꯔꯝꯕꯩꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯐꯕ ꯂꯝꯕꯤꯗ ꯅꯆꯥ ꯑꯅꯤꯅ ꯆꯠꯂꯤꯕꯁꯦ ꯗꯣꯔꯦꯟ ꯂꯣꯏꯅꯕꯤ ꯁꯥꯎꯒꯠꯂꯛꯂꯦ ꯈꯪꯕꯗꯒꯤ ꯁꯣꯐꯥꯗ ꯐꯝꯊꯔꯒ ꯈꯣꯟꯊꯣꯛ ꯁꯦꯝꯗꯣꯔꯛꯏ ꯃꯇꯝꯁꯤꯅꯒ ꯐꯠꯇꯕꯅꯤ ꯐꯣꯟꯒ ꯑꯣꯐ ꯂꯩꯔꯦ ꯅꯥꯈꯩ ꯁꯦꯡꯅ ꯅꯨꯄꯤ ꯆꯦꯜꯂꯛꯈꯤꯕ ꯑꯣꯏꯔꯗꯤ ꯐꯩꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯈꯪꯅꯤꯡꯕꯒꯤꯅꯤꯅꯦ ꯃꯝꯇꯥꯁꯨ ꯑꯁꯥꯎꯕꯗꯣ ꯍꯩꯅ ꯊꯦꯝꯂꯛꯄ ꯃꯑꯣꯡꯗꯨꯗ ꯐꯥꯊꯈ꯭ꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯉꯔꯥꯡꯅꯦ ꯃꯣꯏꯒ ꯄꯨꯟꯕ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯩꯖꯤꯡꯄꯣꯠ ꯃꯐꯝꯗꯩ ꯊꯦꯡꯅꯕ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯗꯤ ꯃꯥꯟꯗꯦ ꯉꯔꯥꯡ ꯑꯗꯨꯛ ꯐꯖꯅ ꯕꯣꯔ ꯑꯣꯏꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅ ꯊꯣꯏꯕ ꯍꯥꯟꯅ ꯆꯠꯈ꯭ꯔꯒ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯃꯝꯇꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕ ꯁꯥꯒꯠꯂꯛꯏ ꯍꯣ ꯐꯅ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩ ꯁꯤ ꯇꯧꯔꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯁꯤꯁꯨ ꯑꯩꯅꯗꯤꯅꯦ ꯈꯔ ꯉꯥꯡꯈ꯭ꯔꯕꯅꯤ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯊꯦꯝ ꯅꯧꯗꯅ ꯇꯧꯗꯧꯅꯤꯅꯦ ꯍꯣ ꯊꯣꯠꯄ ꯅꯧꯕꯁꯤꯃꯗꯤꯅꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯑꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯎꯅ ꯊꯦꯝꯕꯩ ꯊꯦꯝꯕ ꯐꯖꯅ ꯑꯗꯨꯝ ꯊꯦꯝꯕꯤꯔꯣ ꯉꯥꯏꯈꯣꯅꯦ ꯂꯥꯛꯄꯁꯨ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯣ ꯅꯆꯥꯅꯨꯄꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥꯅ ꯅꯪꯕꯨ ꯍꯪꯍꯧꯗ꯭ꯔꯕꯅꯤ ꯀꯥꯏꯗꯩ ꯍꯪꯗꯣꯏꯕ ꯏꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯝꯗꯅ ꯊꯦꯝꯗꯅ ꯅꯧꯗꯅ ꯑꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯒ ꯂꯤꯁꯤꯟꯗꯅ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯒ ꯈꯪꯗꯣꯛꯅꯤꯁꯨ ꯅꯠꯇꯦ ꯏꯍꯦ ꯅꯆꯥꯅꯨꯄꯥꯗ ꯍꯪꯗ꯭ꯔꯁꯨ ꯃꯃꯥꯟꯅꯕꯗꯨꯗꯤ ꯈꯪꯂꯝꯅꯤꯗꯅ ꯍꯣ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯣꯏꯁꯨ ꯑꯃꯠꯇꯅꯤ ꯃꯤꯆꯪ ꯆꯪꯅꯗꯣꯏꯅꯤ ꯋꯥ ꯑꯃ ꯍꯪꯉꯛꯑꯗꯤ ꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯌꯨ ꯍꯥꯏꯅ ꯈꯨꯝꯅꯁꯤ ꯍꯥꯏꯅꯅꯦ ꯍꯦꯛꯇ ꯁꯤꯟꯗꯣꯛꯂꯝꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯔꯦ ꯑꯩꯅ ꯙꯞ ꯇꯧꯔꯒ ꯍꯪꯕ ꯇꯥꯔꯦꯗꯅ ꯙꯞꯀ ꯇꯧꯕꯤꯔꯨꯔꯅꯨꯀோ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯈꯪꯅꯕ ꯂꯩꯔꯝꯗꯕ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯌꯥꯏꯀꯣ ꯃꯣꯏ ꯄꯥꯎ ꯃꯥꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯤꯜꯂꯒ ꯑꯗꯨꯝ ꯍꯣꯡꯕꯤꯕ ꯌꯥꯔꯤꯅꯦꯕ ꯉꯥꯏꯈꯣ ꯃꯈꯣꯏ ꯄꯥꯎ ꯑꯩꯅꯅꯦ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯊꯥꯏꯅ ꯃꯥꯅ ꯀ꯭ꯂꯥꯁ 11-12 ꯀꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯄꯥꯝꯈꯤꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯗꯥꯏꯔꯤꯗ ꯃꯃꯤꯡ ꯏꯔꯝꯕ ꯊꯦꯡꯅꯕꯅꯤ ꯊꯥꯏꯅꯩ ꯗꯥꯏꯔꯤꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯣꯏꯔꯣꯏꯗꯕ ꯑꯪꯀ ꯌꯥꯝ ꯇꯤꯟꯁꯤꯜꯂꯛꯏ ꯐꯣꯜꯗꯤ ꯑꯝꯇ ꯇꯥꯗꯕꯗꯣ ꯀꯅꯥꯒ ꯑꯪꯀ ꯍꯣꯠꯂꯤꯕ ꯃꯤꯒ ꯅꯠꯇꯦ ꯎꯁꯥ ꯋꯥꯁꯥꯗꯅꯦ ꯃꯃꯤꯡ ꯑꯍꯧꯕ ꯏꯃꯤꯡ ꯑꯍꯧꯕ ꯃꯃꯤꯡ ꯑꯍꯧꯕ ꯍꯛꯂꯒ ꯇꯤꯟꯁꯤꯟꯅꯔꯒ ꯐꯣꯜ ꯇꯥꯈꯤꯗꯦ ꯑꯣꯍꯣ ꯑꯗꯨꯗꯤ ꯊꯥꯏꯅ ꯑꯩꯅ ꯂꯩꯀꯥꯏ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕꯩ ꯐꯝꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯋꯥꯔꯤꯗꯨꯒ ꯃꯥꯟꯅꯗꯣꯏꯅꯤꯅꯦ ꯗꯣꯔꯦꯟ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯂꯛꯏ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯒ ꯅꯪꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯍꯣ ꯁꯨꯝ ꯍꯧꯗꯣꯛꯄꯗꯨꯗꯅꯦ ꯑꯩꯁꯨ ꯍꯥꯏꯕꯅꯤꯗ ꯍꯧꯈꯤꯕ ꯄꯨꯊꯣꯛꯂꯒ ꯁꯥꯎꯗꯧ ꯁꯔꯨ ꯅꯣꯛꯃꯤꯟꯅꯕꯁꯤꯅ ꯐꯠꯇ꯭ꯔꯣ ꯅꯣꯛꯑꯣ ꯃꯣꯏ ꯄꯥꯎꯁꯨ ꯗꯣꯔꯦꯟ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯏꯗ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯃꯤ ꯐꯔꯦꯁꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯨꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯃꯊꯃꯣꯏꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯨꯝ ꯅꯤꯡꯖꯗꯨꯅ ꯂꯩꯕꯗꯤ ꯃꯥꯜꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯅ ꯄꯥꯝꯂꯗꯤ ꯃꯁꯥꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯃꯄꯥ ꯑꯩꯅ ꯆꯠꯇꯨꯅ ꯀꯩꯅꯥꯗꯥ ꯅꯤꯔꯨꯔꯒ ꯂꯣꯏꯔꯦꯅꯦ ꯂꯨꯔꯤꯕꯗꯤꯅꯦ ꯃꯃꯤꯡ ꯑꯁꯦꯡꯕ ꯂꯩꯐꯝ ꯈꯪꯗꯦ ꯑꯗꯨꯒ
ꯂꯥꯛꯄꯗ ꯍꯪꯉꯁꯨ ꯈꯨꯃꯝꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯃꯥꯟꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯗꯣꯔꯦꯟ ꯍꯧꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯊꯥꯏꯅ ꯑꯩꯅ ꯃꯥꯁꯤ ꯏꯔꯥꯡ ꯀꯥꯕꯛ ꯁꯥꯕꯛ ꯇꯧꯔꯛꯄ ꯇꯥꯔꯦꯅ ꯃꯄꯥꯟ ꯂꯝꯗ ꯊꯥꯈꯤꯕ ꯃꯇꯝꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯅꯦ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ 12 ꯄꯥꯁ ꯇꯧꯕꯒ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯗꯦꯜꯂꯤꯗ ꯇꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯩ ꯆꯔꯥꯒ ꯍꯦꯟꯒꯠꯇꯅ ꯇꯧꯔꯦ꯫ ꯌꯥꯅꯤꯡꯗꯕ ꯁꯪꯒ ꯈꯔꯒ ꯄꯨꯟꯈꯤꯗꯧꯔꯦ ꯄꯥꯈꯠꯇꯅ ꯑꯩꯁꯨ ꯆꯦꯟꯅꯥꯏꯔꯣꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯈꯤ꯫ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯗ ꯉꯥꯏꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤꯗꯃꯛ ꯆꯔꯥ ꯍꯦꯜꯂꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯧꯒꯠꯇꯧꯕ ꯅꯠꯇꯦ꯫ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯌꯥꯡꯂꯦꯟꯗꯨꯗꯅꯦ ꯆꯩꯁꯥꯡꯅ ꯁꯥꯟꯊꯕꯤꯗ꯭ꯔꯤꯗꯣ꯫ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯤꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯖꯨꯕꯣꯟꯒꯤ ꯃꯇꯥꯡꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯌꯦꯅꯤꯡ ꯊꯠꯄꯤꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯗ ꯃꯈꯣꯏ ꯄꯥꯎ꯫ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯗ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯨ ꯃꯥꯒꯤ ꯐꯅꯕꯅꯤꯅꯦ꯫ ꯃꯝꯇꯥ ꯃꯔꯩ ꯌꯦꯠꯄ ꯍꯧꯔꯦꯗꯣ꯫ ꯍꯣ ꯐꯅ ꯑꯉꯥꯡ ꯑꯣꯏ ꯍꯥꯏꯔꯁꯨ ꯊꯥꯏꯅꯒꯤ ꯑꯍꯜꯒꯤ ꯃꯇꯝꯗꯗꯤ ꯆꯍꯤ 12-13ꯗ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯩꯅꯤ꯫ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤꯅꯦ ꯆꯍꯤꯕꯨ ꯌꯥꯝꯂꯕꯅꯤ꯫ ꯌꯥꯝ ꯈꯦꯠꯅꯩꯅꯦ ꯃꯇꯝꯗꯨꯒꯤ ꯆꯍꯤ 12ꯗꯣ꯫ ꯍꯧꯖꯤꯛꯀꯤ ꯆꯍꯤ 10 ꯁꯨꯔꯕ ꯑꯃꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯅꯦ꯫ ꯀꯩꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦꯗ꯫ ꯊꯥꯏꯅꯒꯤ ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯕ, ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯕ, ꯃꯁꯥꯒꯤ ꯃꯍꯩ ꯇꯝꯅꯕꯁꯨ ꯍꯣꯠꯅꯕ, ꯈꯨꯗꯤꯡꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯣꯏꯅꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯗꯤ ꯁ꯭ꯄꯨꯟ ꯐꯤꯗꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯁꯥꯅ ꯀꯔꯤ ꯄꯥꯝꯂꯤꯅꯣ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯁꯤ ꯇꯝꯃꯨ, ꯁꯤꯅ ꯐꯅꯤ, ꯅꯠꯇ꯭ꯔꯒ ꯃꯥꯗꯤ ꯑꯁꯤ ꯇꯝꯈꯤꯗꯧꯔꯦ, ꯑꯩꯁꯨ ꯇꯝꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯅꯔꯤꯅꯤꯅꯦ꯫ ꯃꯝꯇꯥꯁꯨ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯈꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯑꯗꯨꯒꯤꯕꯨꯗꯤ ꯆꯨꯝꯕ꯫ ꯊꯥꯏꯅ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯁꯛꯅꯤꯅꯦ꯫ ꯍꯧꯖꯤꯛꯅ ꯃꯍꯩꯒꯤ ꯊꯥꯛ ꯀꯨꯏꯅ ꯇꯝꯂꯤꯡꯈꯩ ꯂꯧꯁꯤꯡ ꯇꯥꯜꯂꯤꯅꯤ ꯍꯥꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯊꯥꯏꯅꯗꯤ ꯑꯃꯨꯛꯇ ꯑꯅꯤꯅꯤ꯫ ꯍꯣ ꯈꯪꯗ꯭ꯔꯦ ꯊꯥꯏꯅ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯑꯣꯏꯒꯦꯔꯥ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯐꯗꯧꯕ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯈꯟꯅꯕꯤꯅꯕ ꯑꯣꯏꯅ ꯇꯧꯁꯤ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯖꯥ ꯐꯪꯅꯕꯅꯦ ꯑꯩ ꯊꯕꯛ ꯈꯔ ꯁꯤꯟꯗꯣꯛꯂꯒꯦ꯫ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯆꯥꯅꯨꯄꯥ ꯂꯩꯅꯕ ꯍꯥꯟꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯃꯍꯨꯠ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯇꯗ ꯐꯗꯧꯅꯤ꯫ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯊꯛꯁꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯁꯥꯁꯤꯀꯣ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯊꯧꯗꯥꯕ ꯍꯩꯕ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯕꯁꯦ꯫ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯗ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯗ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯕꯨꯗꯤ ꯄꯨꯊꯣꯛꯂꯒ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯏꯃꯨꯡꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯄꯩꯁꯥ ꯇꯥꯜꯂꯨꯔꯤꯕ ꯑꯩꯒꯤꯁꯨ ꯅꯪꯒ ꯃꯥꯟꯅꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤꯀꯣ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯔꯝꯕꯩ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯊꯟꯇ ꯃꯊꯥ ꯁꯥꯕ ꯍꯦꯟꯗꯣꯛꯇꯅ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯊꯥ ꯁꯥꯍꯜꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯃꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯝꯅꯤ, ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯑꯦꯚꯣꯏꯗ ꯇꯧꯕꯩ ꯃꯑꯣꯡ ꯎꯠꯂꯤꯗꯣ꯫ ꯑꯗꯨꯕꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯃꯥꯅ ꯍꯥꯏꯔꯒ ꯁꯣꯜꯚ ꯇꯧꯃꯤꯟꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯑꯗꯨꯅ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯋꯥꯅꯤꯗꯅ꯫ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯁꯦ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗꯦꯗ ꯂꯥꯛꯄ꯫ ꯊꯃꯣꯏꯗꯒ ꯆꯤꯛ ꯆꯤꯛ ꯂꯥꯎꯗ꯭ꯔꯣ? ꯃꯤꯅ ꯇꯥꯖꯩ ꯑꯃꯅ ꯊꯤꯟꯕꯒꯨꯝ ꯐꯥꯎꯋꯦ ꯀꯥꯏꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ꯫ ꯅꯝꯍꯥꯗꯅ ꯆꯦꯟꯁꯤꯟꯕꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯅꯦ꯫ ꯑꯁ ꯀꯥꯏꯗꯩ ꯆꯦꯟꯕꯅꯣꯗ, ꯑꯣꯏꯔꯔꯣꯏ꯫ ꯃꯥ ꯑꯩꯅ ꯂꯥꯛꯄ ꯐꯥꯎꯕ ꯌꯥꯝ ꯁꯥꯎꯅꯤꯡꯕꯩ ꯃꯑꯣꯡꯅꯦ ꯎꯠꯂꯩꯗꯣ꯫ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯊꯃꯣꯏ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯁꯤ ꯃꯔꯝ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯃꯇꯨꯡꯗ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗꯕ, ꯃꯁꯤꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯦꯔꯥ, ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯅꯣꯏꯅꯤꯅ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯈꯤꯗꯦ ꯍꯥꯏꯁꯦ ꯑꯁꯤꯃꯨꯛ ꯉꯛꯄ ꯑꯅꯤ ꯁꯨꯗꯦ꯫ ꯑꯩꯅ ꯆꯦꯟꯅꯥꯏꯗ ꯇꯝꯕ ꯆꯠꯈ꯭ꯔꯦ, ꯃꯥꯅ ꯗꯦꯜꯂꯤꯗ ꯇꯝꯗꯧ ꯃꯥꯜꯂꯒ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯐꯣꯟ ꯅꯝꯕꯔ ꯆꯠꯄ ꯄꯥꯏꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯀꯩꯗꯧꯅꯕ ꯂꯩꯔꯤꯅꯣ? ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯉꯒ ꯊꯤꯕ ꯌꯥꯗ꯭ꯔꯣ? ꯕ꯭ꯔꯣ, ꯑꯩ ꯊꯤꯈꯤꯗꯕ꯭ꯔꯣ? ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯂꯛꯇꯕꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯍꯣꯏꯅꯦ, ꯅꯪ ꯍꯥꯏꯁꯤꯁꯨ ꯆꯨꯝ꯫ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯄꯥꯎ ꯂꯧꯗꯧꯗꯣ ꯃꯈꯣꯏ ꯃꯙꯧꯗꯨꯅ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯔꯒ ꯂꯩꯕꯗꯨꯗ ꯎꯄꯥꯏ ꯑꯃ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯕ ꯆꯠꯁꯦꯅ ꯍꯧꯔꯝꯗ꯭ꯔꯕ, ꯒꯥꯔꯤꯗꯨꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯕ꯫ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯩꯅꯤ, ꯂꯥꯏꯕꯛꯇ꯫ ꯏꯍꯥꯟ ꯍꯥꯟꯕ ꯒꯥꯔꯤꯁꯨ ꯇꯥꯏꯃꯤꯡꯗꯤ ꯆꯥꯗꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯤꯗꯣ꯫ ꯑꯁ ꯌꯥꯔꯦ ꯐꯔꯦꯁꯦ,
ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯣꯛ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯅꯤꯡꯅꯕ ꯅꯪ ꯂꯥꯞꯇꯛꯅ ꯑꯣꯏꯔꯁꯨ ꯏꯟꯅꯔꯒ ꯊꯦꯝꯅꯕ ꯇꯧꯔꯣ ꯑꯁ ꯑꯩꯒꯤ ꯁꯛꯁꯦ ꯎꯔꯒ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯇꯁꯦꯡꯅ ꯃꯥꯅ ꯁꯥꯎꯒꯦ ꯌꯥꯎꯅ ꯁꯥꯎꯔꯝꯂꯗꯤ ꯍꯧꯖꯤꯛꯁꯦ ꯃꯥ ꯅꯨꯄꯥ ꯈꯪꯅꯕ ꯂꯩꯔꯝꯂꯣꯏꯗ꯭ꯔꯣ ꯂꯩꯇꯦꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ 이해 브로 ꯅꯪꯁꯨꯕ ꯄꯪꯃꯜꯂꯤ ꯃꯆꯦꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯦ ꯈꯪꯉꯗꯤ ꯃꯅꯥꯎꯄꯤ ꯍꯣꯡꯗ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯍꯣꯡꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯁ ꯃꯈꯣꯏ ꯗꯣꯛꯇꯔ ꯇꯝꯕꯩ ꯍꯧꯅꯕꯤ PG ꯇꯝꯕ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ ꯅꯪꯒꯤ ꯀꯝꯗꯧꯕ ꯃꯌꯥꯝꯗꯨꯗ ꯅꯨꯄꯤ ꯐꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ ꯉꯔꯥꯡ ꯊꯦꯡꯅꯕ ꯀꯀꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯣꯏꯅ ꯍꯪꯁꯤꯔꯥ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤ ꯍꯥꯟꯅ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯪꯕꯅ ꯐꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯁꯜꯂꯨ ꯍꯣꯏꯅꯦ ꯇꯧꯒꯦ ꯃꯃꯥꯟꯅꯕꯗꯨꯅ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯒꯤ ꯄꯦꯟꯗꯤꯡ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯦꯅꯦꯖꯔꯅ ꯆꯦ ꯒꯥꯔꯤ ꯈꯔꯗꯤ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯃꯥꯜꯂꯤ ꯃꯑꯣꯡꯁꯦ ꯕꯤꯜ ꯏꯔꯤꯅꯦꯟ ꯇꯧꯔꯤꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯁꯨ ꯌꯥꯎꯔꯦꯅꯦ ꯂꯥꯛꯄ ꯐꯣꯟꯗꯣ ꯄꯤꯁꯤꯜꯂꯛꯏ ꯁꯤ ꯀꯀꯥ ꯄꯥꯏꯔꯕꯅꯤ ꯕ꯭ꯔꯣ ꯑꯁꯤꯗꯤ ꯂꯣꯏ ꯁꯣꯏꯔꯦꯗ ꯑꯩ ꯌꯦꯡꯒꯦꯁꯦ ꯅꯪ ꯋꯥꯔꯤ ꯁꯥꯗꯧꯗꯣ ꯁꯥꯔꯣ ꯀꯀꯥ 이보 ꯅꯪ ꯉꯁꯥꯏ ꯏꯇꯥ ꯃꯆꯥꯒꯤ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯤꯗꯣ ꯀꯩ ꯋꯥꯔꯤ ꯁꯥꯍꯧꯔꯒꯦ ꯑꯩ ꯈꯪꯅꯤꯡ ꯂꯩꯔꯝꯕꯅꯤꯅꯦ ꯀꯀꯥ ꯏꯇꯥ ꯃꯆꯥꯒꯤ ꯃꯆꯦ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯀꯩꯅꯣꯗ 이보 ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯈꯣꯏꯗꯩ ꯊꯣꯛꯈ꯭ꯔꯒ ꯇꯥꯟꯅꯍꯧꯔꯤꯗꯣ ꯑꯩ ꯈꯪꯉꯤꯅꯤ ꯏꯃꯤꯠꯁꯤꯅ ꯎꯍꯧꯔꯤꯅꯤ ꯃꯆꯦꯗꯗꯤ ꯇꯥꯟꯅꯗꯤ ꯏꯇꯥ ꯃꯆꯥꯒꯤ ꯃꯇꯨꯡꯗꯤ ꯏꯟꯅꯔꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯑꯩꯅ ꯃꯥ ꯎꯅꯕ ꯂꯥꯛꯄꯗ ꯍꯔꯥꯎꯕ ꯀꯩꯁꯨ ꯑꯣꯏꯍꯧꯗꯦ ꯇꯥꯎꯃꯩ ꯚꯥꯞ ꯇꯥꯔꯗꯨꯅ ꯅꯪꯅ ꯇꯥꯟꯅꯔꯤꯁꯤꯗꯤ ꯃꯆꯦ ꯑꯣꯏꯔꯦ ꯗꯣꯛꯇꯔ ꯑꯣꯏꯕꯤꯗꯣ ꯑꯧ ꯃꯥꯅꯦ ꯀꯀꯥ ꯏꯇꯥꯝꯆꯥ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯅꯤꯅꯦ ꯑꯁ ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯅꯕꯣꯏ ꯃꯥꯜꯂꯨꯔꯒ ꯁꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯝꯗ꯭ꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯄꯤꯁꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯃꯆꯦ ꯅꯠꯇꯦ ꯅꯪꯒꯤ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯂꯩꯔꯕꯅꯤꯍꯦ ꯑꯗꯣ ꯀꯀꯥ ꯅꯨꯄꯤ ꯃꯁꯥꯅ ꯑꯩ ꯎꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯇꯧꯔꯛꯏꯗ ꯏꯕꯣ ꯅꯪ ꯀꯩ ꯊꯕꯛ ꯇꯧꯋꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯖꯗꯦ ꯄꯥꯕꯨꯡꯒꯤ ꯆꯦꯛꯀꯣꯟ ꯑꯩꯅ ꯁꯦꯟꯅꯩ ꯃꯔꯛꯇ ꯊꯤꯀꯥꯒꯤ ꯊꯕꯛꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯤ ꯊꯥꯒꯤ ꯇꯣꯂꯣꯞꯃꯛ ꯅꯠꯇ꯭ꯔꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯈꯣꯔꯁꯥꯗꯤ ꯄꯥꯕꯨꯡꯅ ꯄꯤꯕꯤꯕ꯭ꯔꯥ ꯑꯩꯅ ꯁꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯔꯥꯛꯄ ꯁꯦꯟꯐꯝꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯒꯤ ꯇꯣꯂꯣꯞ ꯁꯥꯔꯒ ꯑꯩꯅ ꯄꯤ ꯑꯔꯦꯝꯕ ꯄꯩꯁꯥꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯊꯥꯗꯩ ꯑꯩꯅ ꯁꯤꯖꯤꯟꯅꯗꯧꯕ ꯗꯔꯀꯥꯔ ꯂꯩꯕꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯂꯥꯛꯄ ꯅꯥꯀꯟꯗꯒꯤ ꯑꯩꯗꯤ ꯃꯥꯅ ꯇꯣꯂꯣꯞ ꯄꯤꯔꯒ ꯅꯦꯛꯄ ꯃꯤꯁꯛ ꯅꯠꯇꯦꯀꯣ ꯀꯀꯥ ꯃꯥꯅ ꯍꯥꯏꯗꯣ ꯑꯩ ꯇꯥꯏꯅꯦ ꯃꯥꯒꯤꯕꯨꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯀꯧꯔꯛꯄꯗ ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯥꯔꯝꯗꯁꯨ ꯆꯠꯂꯦ ꯑꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯩ ꯇꯧꯕ ꯅꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯗꯣ ꯃꯥꯗꯤ ꯑꯁꯣꯅꯦ ꯀꯀꯥ PWDꯗ ꯄꯨꯕꯅꯤ ꯊꯕꯛ ꯃꯇꯝ ꯂꯣꯏꯔꯒ ꯈꯛ ꯄꯨꯜꯂꯤ ꯂꯥꯛꯄ ꯅꯥꯀꯟꯗꯩ ꯑꯃꯨꯛ ꯌꯥꯎꯔꯛꯏ ꯑꯣꯐꯤꯁ ꯀꯥꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯅꯤ ꯃꯥꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯃꯥꯟꯅꯕꯗꯩ ꯐꯣꯟꯗꯨ ꯃꯨꯜꯂꯒ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯤ ꯑꯩꯁꯨ ꯇꯥꯒꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯑꯇꯩ ꯅꯠꯇꯦꯅꯦ ꯅꯪ ꯅꯁꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩ ꯃꯔꯝ ꯃꯣꯛꯏ ꯅꯨꯃꯤꯗꯥꯡ ꯌꯨ ꯈꯔ ꯊꯛꯆꯕꯩ ꯋꯥꯅꯦꯕ ꯂꯥꯛꯄ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯆꯨꯔꯨꯞꯁꯨ ꯊꯛꯄꯅꯤ ꯅꯣꯏꯅꯤꯁꯨ ꯌꯥꯎꯔꯝꯅꯤꯗ ꯃꯥ ꯃꯊꯟꯇꯅ ꯇꯧꯕ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ ꯈꯨꯃꯣꯗꯅ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯦ ꯀꯀꯥꯁꯦ ꯎꯀꯤꯜꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯔꯩ ꯌꯦꯠꯄ ꯇꯜꯂꯤ ꯑꯩ ꯁꯨꯝ ꯋꯥꯔꯤ ꯇꯥꯕꯩ ꯁꯤꯟꯐꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯅꯪꯗꯤ ꯌꯨꯝꯒꯤ ꯑꯍꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯨꯗꯅ ꯂꯥꯛꯄ ꯇꯨꯃꯤꯟ ꯂꯩꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯀꯥ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ ꯑꯍꯜ ꯃꯁꯦꯜ ꯉꯥꯡꯅꯕ ꯋꯥꯗ ꯃꯆꯥ ꯃꯁꯨꯒꯤ ꯑꯌꯥꯕ ꯑꯄꯥꯝꯕ ꯂꯧꯒꯦꯗꯤ ꯍꯥꯏꯔꯛꯈꯤꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯅ ꯅꯨꯄꯤꯗꯨꯗ ꯇꯛꯁꯤꯟꯕꯒꯤ ꯃꯍꯨꯠ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅ ꯎꯠꯁꯤꯟꯕ ꯇꯥꯔꯦꯗꯅ ꯐꯖꯩꯌꯦ ꯕ꯭ꯔꯣ ꯅꯪ ꯀꯀꯥꯅ ꯑꯩꯁꯦ ꯈꯪꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯍꯥꯏꯅꯔꯨꯆꯣꯅ ꯍꯥꯏꯔꯒꯦ ꯇꯍꯥꯈꯤꯅꯨ ꯀꯣ ꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈꯤꯕꯗ ꯉꯥꯏꯔꯤ ꯃꯆꯦꯒꯤ ꯍꯥꯏꯕ ꯆꯪꯕꯗ ꯀꯩꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯂꯣꯏꯅꯦ ꯂꯥꯛꯄꯅ ꯑꯥꯏꯗꯤꯌꯥ ꯂꯩꯔꯦ ꯀꯀꯥ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯅ ꯍꯜꯂꯁꯨ ꯃꯔꯛꯇ ꯃꯆꯦꯅ ꯆꯦꯟꯁꯤꯜꯂꯗꯤ ꯂꯨꯍꯣꯡꯕꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯦꯅ ꯍꯥꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤ
point to be noted. Bro, nupi se taksinba mathau tari. Nangna nungsiba ngakta utsillaga loire. Marakta yaraga adum chinchillo. Raspberna. Matungda ma unaba lakano haishina kamdoba. Mana chak chano hairesu nang chara hinduiro dude. Henba tabani. As wathi ware. Chikon gi chek sari sam lauragane nammaido thomo haibro. Hey, ichasa. Aduwain khanaba yaba natini. Khanaba matamni ne. Kaka, mage sumbane. Tanja chada nupa thokpa achangaring sabasini. Aini am sauningisi. Nangna khangdaba khara leida lakpa. Hai, mana khangdrasu aina khangi. Nangido makhoi madhaudu kiri natro. Raspberry ikairap tawna. Oh, kaka. Masu nupigidamag yam sathibani. Hai, masuda natini. Machani ngolgisu yam sathikiba mapani. Leikaina warinarinine. Nupi taksin badi pare. Amnaba taksin ki. Adu madhauna khangkradi. Ai lemna thadoi mande. Kaka, magise. Angan bayenda matamda madhaugi phazaba dhab khonthi khara chakre. Adunani. Oh, ai khang. Ai bhab tar. Phare. Ai shu thabak khara leiri. Simta loishin kige. Noi shu loisil. Aduga hore numidang wairamse. Ai khoida lao. Ai ga thengnasi. Yu thaktoiro. Ai ngamhar. Ngarang khungawdo ujabau ko ngauri ko kaka. Thibong nangna waraktraga. Ai, noi dauna weekdays ta yu thakpa mi natte ni ai. Ha, lakta lao. Karino du khanasi. Phone da saba nungaite ko. Hoi kaka. Lakpa phone du kakhibaga. Anaiba ahaldi. Magi client mayumda kouba dumaina mana ne khoi kau kharisi. Bro, ami yengune. Sige teli se ishoi dro. Aina nahana haidro. Nangi se thabak tawriba manager se English khara lon, Hindi khara lon. Larik pudi hairamni haibu. Haipa di, ha, high level ni mana oirisi. Thabak suba khaina tambada so mana check sing se gari mapot khara marakte yon thokpa male nai. CCTV camera bandro. Pale, nong nini lergane. Where tat lega, adu tawega, yade dai. Thamoi shengna thabak toba mimta leitrabani. Personal life ki matha se amakak saba se chatna damal. Nupi amakak sina matha sahandana loine hek mari chathale tawrise. Kuina uru tabaira di khangde. Phadi phazarame. Thaina na school uniform da ukiba. Tuition mapam da chamba jeans, t-shirt. Ngasina kurti ga selam. Flashback se adu ngai gi nataba ngasi numit ki oina lakpa malida. Sorry nen toida. Aigi mette su yengi yengte. Thaina ga manadre. Mamette su kazal parap tawna ye. Sambul ga di punro. Ha. Normal mayam na pulli baduni. Thekat laga pun badunate. Adugane. Lipstick ka sangame. Ahingak pa iwanida. Acha thode. Karino. Class 5-6 karakpaga lip gloss machu sangnarakansidda nangi hanubiduna lipstick sangwada ngakliba. Ha. Nangse pura ayabini. Nupina kibasi udribo. Ai mi atopa yengdabanina khangdi. Ita machagi thaina ukiba oikiba masaktuga ngasi urisiga yam sathina khetnabai wani. Marang ubaduna kamdoba. Kedabro. Raspberry haifet ningsinglaga. Kerubagi jamtharakpa male. Tops amuba malili. Phane kumla machu maseli. Masamdu thadoi. Manada khara yepkhali. Makhadi. Aduga magi Lakpa yam khangningna. Kidoro magi. Hainde. Aso kharauna pau tamlaga khaibam yauri nangido. Nang mawongdo. Nang mawongdo yam nokningba. Aduini. Asingba haibani. Nahanwai ukibadagi ngarang ngasi amuk uba phangalise. Taibang magpusinane. Magi ahongba mayamse ujaruro haina aibu thabani. Lakpa khubak anido harauna khurami. Aduga nungsibada ngaurene nang. Masa khangda koiraga nungsibase noina khanglare. Tadagi thamoido aingonda palamaba. Aishu khangamdawni. Nungthil pobo matamni. Lambida mi kaya ichat chatnadaba matam oibana lambidu ihang hanglami. Yumda
ꯃꯃꯥꯁꯨ ꯃꯊꯧꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯑꯋꯥꯡꯒꯤ ꯍꯣꯇꯦꯜꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯕ ꯁꯥꯏꯀꯜꯗꯨꯃ ꯊꯧꯗꯨꯅ ꯃꯊꯟꯇ ꯂꯝꯕꯤꯗꯨꯗ ꯍꯥꯏ ꯍꯨꯝꯗꯅ ꯊꯧꯔꯛꯂꯤ꯫ ꯑꯁ, ꯀꯣꯏꯂꯥ ꯅꯧꯅ ꯊꯥꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗꯤ ꯐꯖꯅ ꯄꯥꯛꯊꯣꯛꯑꯦ꯫ ꯋꯥ, ꯃꯤꯅ ꯍꯩꯅꯗ꯭ꯔꯁꯨ ꯑꯩꯗꯤ ꯀꯣꯏꯂꯥ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯊꯟꯇ ꯅꯣꯛ ꯅꯣꯛꯇꯅ ꯒꯥꯔꯤ ꯊꯧꯔꯝꯕꯗꯨ ꯃꯥꯒꯤ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯊꯧꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯃꯃꯥꯏ ꯀꯛꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛ ꯇꯨꯁꯤꯜꯂꯦꯗꯣ꯫ ꯑꯌꯣꯏꯃ! ꯑꯁ! ꯈꯥꯝꯃꯣ ꯈꯥꯝꯃꯣ, ꯁꯣꯛꯑ ꯃꯥꯜꯂꯦ꯫ ꯑꯩꯅ ꯇꯞꯅ ꯊꯧꯁꯤ ꯍꯥꯏꯗ꯭ꯔꯣ? ꯅꯣꯏ ꯑꯅꯤꯅ ꯅꯩꯁꯤꯟꯁꯤ ꯁ꯭ꯄꯤꯗꯇꯨ ꯌꯥꯡꯈꯠꯂꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯗꯦ꯫ ꯊꯧꯔꯤꯕ ꯁꯥꯏꯀꯜꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤ꯫ ꯁꯣꯛꯄ꯭ꯔꯣ? ꯅꯤꯇꯤ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯍꯧꯒꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯈꯨꯠ ꯁꯝꯒꯦ ꯇꯧꯔꯛꯄꯒ ꯅꯥꯟꯊꯣꯛꯅꯕ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯁꯣꯛꯇꯦꯗ꯫ ꯔꯥꯖꯕꯤꯔ ꯄꯥꯈꯠꯅ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯈꯨꯗꯥꯡꯗꯣ ꯍꯨꯕꯥꯠꯄ ꯃꯥꯜꯂꯦ꯫ ꯑꯁ, ꯁꯤꯗꯤ ꯊꯨꯞꯄꯤꯍꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯔꯣ? ꯆꯠꯂꯣ ꯌꯥꯅꯤ, ꯑꯩ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ꯫ ꯏꯇꯝꯆꯥ, ꯉꯥꯏꯈꯣ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯅ ꯄꯨꯄꯥꯗ ꯇꯝꯈ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯨꯔꯅꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯊꯣꯛꯂꯣꯏ꯫ ꯉꯁꯥꯏꯗꯩꯅꯤ ꯑꯩꯈꯣꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯊꯧꯔꯤꯁꯦ꯫ ꯂꯥꯛꯄꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤ꯫ ꯇꯨ, ꯅꯣꯏ ꯂꯝꯕꯤ ꯀꯣꯏꯂꯥ ꯅꯧꯅ ꯊꯥꯕꯁꯤꯗ ꯇꯥꯔꯤꯕ ꯒꯥꯔꯤ ꯃꯃꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯪꯒꯠ ꯍꯟꯗꯥ ꯊꯧꯕꯩꯅꯤ꯫ ꯗꯦꯕꯤꯠꯅ ꯅꯣꯏ ꯊꯣꯡꯒꯥꯜ ꯃꯃꯥꯡꯗꯅꯦ ꯎꯒ ꯆꯥꯎꯅ ꯊꯥꯔꯝꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯕꯤꯔꯅ ꯑꯩꯅ ꯅꯠꯇꯦꯀꯣ, ꯑꯩꯗꯤ ꯍꯩꯇꯦ꯫ ꯂꯥꯛꯄꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯑꯣꯏꯔꯝꯃꯗꯕꯅꯤ꯫ ꯃꯈꯣꯏꯅꯤꯗꯤ ꯍꯩꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯔꯅ ꯍꯣꯔꯦꯟ ꯒꯥꯔꯤ ꯇꯥꯌꯔ ꯇꯨꯝꯖꯤꯟꯕꯩ ꯉꯥꯡꯕ ꯁꯣꯏꯔꯣꯏ꯫ ꯅꯨꯄꯤꯗꯤ ꯁꯨꯝꯕꯁꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ, ꯀꯩꯝ ꯈꯪꯉꯣꯏ, ꯀꯩꯝ ꯉꯥꯡꯉꯣꯏꯕ꯫ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ? ꯑꯋꯥꯡꯒꯤ ꯍꯣꯇꯦꯜꯗꯒꯤ ꯆꯅꯥ ꯀꯥꯡꯍꯧ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯔꯥꯖꯕꯤꯔ ꯑꯅꯤꯗꯨꯗ ꯐꯠ ꯌꯦꯡꯂꯒ ꯂꯩꯔꯨꯒꯦꯔꯥ? ꯂꯥꯛꯄꯅ ꯊꯥꯎ ꯍꯟꯗꯣꯛꯈꯤꯕꯒꯤ ꯄꯩꯁꯥ ꯂꯦꯝꯃꯝꯗꯧ ꯃꯥꯟꯗꯦ꯫ ꯗꯦꯕꯤꯠꯅ ꯂꯨꯄꯥ 10ꯗꯤ ꯑꯩꯉꯣꯟꯗ꯫ ꯌꯥꯔꯅꯤ, ꯑꯩ ꯁꯨꯝ ꯂꯩꯔꯨꯒꯦ꯫ ꯅꯈꯨꯠ ꯑꯁꯣꯛꯄꯗꯨꯒ ꯀꯃꯥꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯅꯣ? ꯏꯁꯨ ꯈꯔ ꯊꯣꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯛꯄꯅ ꯊꯣꯛꯀꯦ ꯊꯣꯛꯁꯅꯨ, ꯂꯨꯃꯥꯟꯒꯤ ꯌꯥꯎꯔꯁꯨ ꯄꯤꯔꯨꯅꯨꯀꯣ, ꯊꯨꯡꯅꯗꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯗꯦꯕꯤꯠꯅ ꯕꯦꯅꯦꯠꯀ ꯌꯥꯎꯗ꯭ꯔꯣ? ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯋꯥꯂꯦꯠꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯌꯥꯎꯔꯝꯗꯦ꯫ ꯂꯨꯄꯥ 5 ꯆꯠꯄꯤ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯁꯤꯅ ꯕꯦꯅꯦꯠ ꯑꯃ ꯂꯩꯔꯣ, ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯔꯝꯒꯦ꯫ ꯅꯤꯇꯤ ꯄꯥꯈꯠꯅ ꯁ꯭ꯋꯥꯏꯗ ꯉꯥꯏꯕꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯑꯩ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯐꯠ ꯇꯣꯡꯈꯠꯂꯤ꯫ ꯃꯉꯛꯇꯨ ꯐꯠ ꯏꯜꯂꯒ ꯇꯝꯆꯥ, ꯃꯅꯤꯡ ꯇꯣꯡꯉꯨ, ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯨꯔꯁꯤ꯫ ꯅꯤꯇꯤ ꯏꯉꯛ ꯉꯛꯅ ꯍꯥ, ꯀꯩꯕ? ꯑꯩ ꯁꯥꯏꯀꯜ ꯊꯧꯕ ꯍꯩ, ꯀꯤꯒꯅꯨ, ꯇꯣꯡꯉꯨ꯫ ꯂꯥꯛꯄꯅ ꯇꯨꯁꯤꯟꯕꯗ ꯀꯩꯀꯩ ꯁꯣꯛꯀꯦ ꯌꯦꯡꯉꯨ, ꯑꯗꯨꯁꯨ ꯈꯔ ꯁꯦꯝꯃꯝꯃꯨ꯫ ꯅꯪ ꯃꯁꯨ ꯀꯥꯔꯟꯗꯤ꯫ ꯇꯣꯡꯉꯛꯑꯣ, ꯀꯩꯝ ꯈꯟꯅꯨ꯫ ꯑꯩ ꯅꯪꯒꯤ ꯁꯣꯛꯅꯕ ꯀꯩꯝ ꯇꯧꯔꯣꯏ꯫ ꯃꯤꯁꯨ ꯆꯠꯄ ꯅꯠꯇꯦ, ꯅꯣꯏ ꯌꯨꯝꯁꯨ ꯑꯁ꯭ꯋꯥꯏꯗ ꯂꯩ꯫ ꯈꯣꯡꯅ ꯆꯠꯄꯗꯣ ꯇꯟꯗ꯭ꯔꯣ? ꯗꯦꯕꯤꯠꯅ ꯀꯣꯛ ꯇꯣꯡꯉꯨꯍꯦ ꯅꯤꯇꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯗꯒꯨꯝ ꯑꯥꯔꯕꯤꯒꯤ ꯃꯃꯤꯠꯅ ꯅꯣꯛꯄ ꯃꯤꯠꯌꯦꯡꯗꯨꯒꯅ ꯀꯩ ꯇꯧꯗꯣꯏꯅꯣ ꯃꯁꯥꯗꯣ ꯈꯪꯂꯝꯗꯦ꯫ ꯁꯥꯏꯀꯜ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯑꯥꯔꯕꯤꯅ ꯉꯥꯏꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯗꯣ ꯃꯅꯤꯡꯗ ꯇꯣꯡꯕꯗ ꯇꯥꯔꯦ꯫ ꯂꯥꯛꯄ ꯅꯣꯛꯂꯒ ꯇꯞꯅ ꯐꯠꯖꯔꯦ, ꯅꯩꯃꯜꯂꯤ꯫ ꯆꯅꯥ ꯀꯥꯡꯍꯧꯗꯣ ꯄꯩꯁꯥ ꯑꯍꯦꯟꯕ ꯌꯥꯎꯔꯝꯃꯗꯤ ꯈꯪꯗꯧꯅꯤꯀꯣ꯫ ꯔꯥꯖꯕꯤꯔꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯕꯦꯅꯦꯠ ꯂꯩꯕꯩ ꯑꯔꯦꯝꯕꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯣ꯫ ꯉꯥꯏꯈꯣ, ꯈꯥꯝꯃꯣ, ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯋꯦ, ꯑꯩ ꯄꯤꯒꯦ꯫ ꯀꯣꯛꯁꯦ ꯏꯆꯥꯏ ꯆꯥꯏꯔꯦ ꯑꯩ꯫ ꯌꯥꯔꯅꯤ, 10 ꯈꯛꯄꯨ꯫ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯊꯧꯈꯤꯕꯒ ꯃꯁꯤ ꯐꯣꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯁ ꯇꯨ ꯑꯣꯏꯅ ꯂꯩꯁꯤꯜꯂꯨꯕꯒꯤ ꯀꯦꯃꯦꯔꯥꯗꯤ ꯐꯖꯅ ꯁꯦꯡꯗ꯭ꯔꯦ꯫ ꯀꯩꯅꯣ ꯇꯧꯏꯗꯨꯅ? ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦ, ꯐꯣꯇꯣ ꯅꯝꯕꯤꯒꯦ ꯇꯧꯕ꯫ ꯀꯦꯃꯦꯔꯥ ꯁꯛꯇꯥꯗꯨꯒ ꯄꯣꯔꯇ꯭ꯔꯦꯠ ꯑꯣꯏꯅ ꯃꯥꯜꯂꯦ꯫ ꯐꯣꯟꯗꯣ ꯑꯃꯟꯕ ꯌꯥꯝ ꯄꯥꯝꯃꯦ꯫ ꯋꯥꯊꯤ ꯉꯥꯡꯅꯨꯁꯦ, ꯅꯪ ꯊꯧꯔꯛꯑꯣ, ꯂꯩꯔꯨꯔꯒ ꯐꯠ ꯄꯤꯔꯝꯁꯦ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯅꯤꯡꯁꯤꯡꯂꯨꯕꯒ ꯋꯥꯔꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯆꯩ꯫ ꯇꯤ ꯁꯔꯠ ꯂꯤꯠꯂꯒ ꯍꯥꯄꯦꯟ ꯁꯦꯠꯈꯤꯕ ꯗꯦꯕꯤꯠ ꯑꯣꯐꯤꯁ ꯀꯥꯔꯨꯕꯗꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯨꯗꯕ ꯃꯥꯜꯂꯤ꯫ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯝꯃꯤ꯫ ꯂꯥꯛꯄꯁꯨ ꯑꯗꯨ ꯃꯉꯥꯏ, ꯇꯤ ꯁꯔꯠꯀꯤ ꯃꯍꯨꯠꯇ ꯄꯣꯂꯣ ꯁꯔꯠ, ꯃꯥꯕꯨꯗꯤ ꯍꯥꯄꯦꯟ ꯁꯦꯠꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯇꯥꯎꯃꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯕꯤꯔꯗꯨ ꯎꯔꯦ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯅꯦꯍꯔꯨ ꯀꯣꯂꯔ ꯑꯣꯏꯕ ꯍꯥꯞ ꯁꯔꯠ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯆꯤꯅꯣꯁꯇꯨꯃꯒ ꯂꯣꯐꯔ ꯑꯃꯨꯕꯗꯨꯃꯒ
Machinda tapna sonjay. Aibu manglane. Ngasaydayaduna WakhaL oiraba. Hojiksina taiba. Taibang manglan ani itaw tawringay Dhananjoyna gate to hanglakpada masado ikhang khangjay. Kaidawre tombi? Pupa, ngasidi duty yam wari. Patient masing yame. Aina pairamido. Ho. Cha saba mathagane. Ngihak pothanaba tawsi. Aduk kikraba madhaudo. Ngasidi mamangda lay khangna. Mamaydu layduna. Hojikwayda lay hoba makhoyda yenglay. Niti ngakna. Leramjoyne. Dhananjoy so nak oy yengi. Khangningna. Kanabunone. Nangna leramdrena harisibo. Pupa, hojikwayda awangi yam khongan bahuido. Tanarakibani. Onthoklubada leramdabay wan. Ngasayda sune. Aiga thengnabani. Aigi lichay maru khara chakrabani. Mashi henmallabanine. Phobirunu yadro. Mapuna saujasani. Sauge saurasan. Laikai sida mi amatta chatpa yadrabani. Mapune inthine yengsinbidabadagi. Changasi lao. Imungda. Mapanda kuina lepkumsi. Hoy pupa. Garida sumangromda thaujin khibaga gate to sulon chinkre. Tawmaina luchingba nupa ahomdudi konthong maromda pakhatna lumlaga lerami. Berani. Mihulgasi lawai limpudoina huline. Lakpana hairakpani. Davidna. Nangi nupi lumba lakpasidiko. Numata isase tension naitaba yaude. Raspberna. Sibu kakano ramdradi. Ikoi pulap phibam taramoine. Taramoy. Jay shudumaga santharakdo mal. Ikoi oire. Kakana yum thangnabasi. Asuk yamna ki si kaigino. Ay, ki de hey. Mapu boklere haiduda. Noina mahi lot pa hunarappaduda isu lot pa yawiwan. Kaido kidoino. Maral hurubasu nate, laubasu leite. Raspberna. Aigira lumbalakpada kakasu huranba mingthol phangba soirar. Hai, nungshi panthungidamakti ai adum mating panglakeko. Don't worry.